Mou Naha Chingnaningai oiba maongda Siramle. Bisnupur District ki Kumbi Police Station na konba Borayangbi Mayay Laikay Ward number 2 da Mou Naha masagi kada Chingnaningai oiba maongda siduna Siramle. Thogdok asi ngarang February ki tangkun ga mga ginumidang pung nipan makhairom tabada thokhibani. Laikhidrabi nupi adugi maming Simran Baby sahi taraga nipan mapureba Tamizur Elias apikpat sahi kunga mari. Press na phangba pauda thogdok asi thokringagi mamangda laikhidribi nupi asigi makubokna mi hatle haina laurok patabadagi manak nakpada lairamba mioi singchen sinduna yenglubada Simran Baby asi mahaki kada laibakta taraga siduna lairamba thengnakhi. Thogdok thokpa matamda laikhidribi nupi asigi mapuroiba Tamizurdi yumda laite amaromda thogdok asigi matungda Simran Baby gi manembok makubok amadi machal nupi lotkhre haire misi asigi pau phangbaga Bisnupur gi SP Priyadarsni Laisram yauna SDPO L Somrendro amadi Kumbi Police ki OC laktuna yengsinbaga loinana Forensic Science ki team amanasu yengsinki tungda numidang athengbada asi bhaksang post mortem gi damak police na lakhotkre haire loinana atopa pau amana Dukandagi mobile phone Laklaga Chenkhre Handakta Mantri Pukrida mioi kharana nongmai macha paiduna changlaklaga mobile yonba dukan amadagi mobile amadi sel laklaga chenkibagi thogdok phongphong saringai cherakta police na khurak hangdana leiriba Imphal mayol maktada nungthil pobopta khongna lakpa mioi amana mobile phone ama laklaga chenkre hairi haukiba February 12 gi nungthil pung 12 makhairom chatpada Imphal police station na konba wahengbam lekai da leiba dukan amadagi mobile lakpagi thogdok asi thokhibani Tera khamnam lairaktagi Phairoijam bothoi kauba mioi amana phamba mobile dukan amadagi khongna lakpa nupa amana lupa lising kun hena piba mobile phone ama leige haiduna yengsinaramlaba matung puraga chenkhibani hairi mioi aduna dukan aduda leiriba mobile handset sing mathang yenge haiduna puthokhalaga lupa lising kun hena piba Redmi company gi mobile handset ama pairaga Kwarambal kaithel lomda selaga mangkhibani khudakta dukan mapunasu mobile hukre haiduna lauraga tanakhi Adubu mi chinbagi khudong chaba lauraga mioi adu nanthokre thogdok asiga mari lenana cyber crime da report tawkhre Police ki cyber crime unit na su thogdok asiga mari lenana case ama lokhatuna thijinba hore hairi mobile laklaga chenkiba mioi adu sahi 15 13 lomgi leng oigani haina su pau asina makha tari